Handa turung mau bigi thudukta jani lagi da baduga isa ani ki dama haina leba ki ram riya bise se jule thiba thudukti nomina pa le ko nomina pa ni se amafam kya no kamai pa do mayam tang habiramani kadai kadai da pan no sita oh sisa habidang yimbu ya ta hangok yin so na kan thais da pan se si apet pa si si pa ugo ida ba how ba se ga aga sakha ba taiti go sinam chajai taw bai ne ba ko sinam mele adagi sigi sidai dana maru changa ga leiramba aduga maru chi lokthokre ba adagi si jumu sidai pan ba ko haidi nomai maru na makul ahum jong na pan ba sigi sine le am jenjer o sina sigi na maru chi lokthoe ba ni ti lo pa sin to maru chi chodu le ba ko do ji adu ti ga manin dare sina maru se moi na no mai do direct game ya to ba na te ba sina apa pan ma to pa ji to ko chi to ga be yang khai be ya ba yang khai ra ni ba adu ga mi na di nu bi moi na ka to ba sang mo ko ni no ha adu ai mu so pa ta le ba nu bi shi ni ko ai ko moi marak se sang na ga se pa ge na phuk la ho la sai le thora ko do ta ek ka pak pani ba sumai na si da pak lo pan ne ba ko ne ba mai si de pak lo pan ba si da ai na ta pa ba si mai ba ne ai hai ra ko lo thora ye ga i mo wa ko te ba isa ma dong do du ma yo ri ko has ka ni ni no mai pan ba de i thoi hai ai si na ka ri ne ha ra si sana mo utha bada e utha baga si sung pa le ba si sung pa le ni ai se ha si e hai lo ga si sung pa le dai dai na angang ayo min dari ba ngang pam sa do mai ma ko na sumai na ai ko na sumai na ai na mo da hai ni mo na phone number gari ka lai jaw ko lai di khang ma di ai do mo mai pa le am ta ko bi jara na hai do adugi ko amta leina dre ha ba matam du da di adai no mai se ka pa khare lep khare lep pa dai lo se na khare bo ko 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 la adu si ai khale mo sien ge ga sien ra sanu ai ngon da moi na ne sin biram da ba ai moi na ne dam dra ga dai pa ge ni se khale ba pa da mo ai se ko la ye mo da xong rồi cái gì vậy mà nó còn hạt tăng mấy chuyện gì mà lại ngon đặc cáp tới chiến sĩ lập cái này vậy mày tay imanum sivi na chalai ri imagi ang lay imanum sivi wala man sing lagi nikap thok lok tang lay chao thâu bôi bên khối bo không lên nikap mai na pan da hoji mafam mahum pan da sui ri se na hoji also pharaga di leba ki hirang thola pa da mamjin than na thok na ha ba du ba mai te sa nu wa man ya ha na mala himangi mai kai de ki mayam bi mafam da thamjari pen da badi hoji sho dum tawra di phara de tum sumang than pen da badi hoji sho dum tawra di phara de tum sumang than yung pul bai si na smai da so ga awa ga ta ma tan da yin पुंसी तुम कोई नहीं ना बोलते आवाज़ से काम तो लोग उभी हुए हैं तारे में आगे मुकम देना है जनिंग बदी तुम कोई नहीं सारे की मरा लाएंगे बा वैसे ये समाने ले बाकी रंग दे सुई बा मयाम दिन नंगी बा आवाज़ से मयाम सु बिरे बेसी के आवाज़ से तो मतें किताब तो बिरे तो मयाम की मुकम ना सुखी ना सुबह का तार ले लो से हम बनी नुमी से तो बैरन जखर बने बा माने नुपी में सोख ना याम की सोख है से बैरन जखर बने बा मने कुकुम बे सको अदो ngasi bok to kana mata na jibam ta na mafam se la ga e nam kamai tau ni ha ba hai se si bok na si tan kana jibam ta na ha bi de ba lai ri ba ko ni kendra gi lai ri adagi aso wa sam lai ri ko mani pu si da ado ngasi bok to kana ta na mi sa ga nang kari chari nang kari thai karamai tau ri karam mo pe lai ri ha se si gi bam se si yung bi ho se si hai sin
ꯁꯤꯖꯤꯟꯅꯕ ꯅꯠꯇꯦꯕꯀꯣ ꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯑꯅꯤ ꯁꯤꯗ ꯐꯣꯇꯣ ꯂꯩꯖꯩ ꯄ꯭ꯔꯨꯞ ꯂꯩꯖꯩꯀꯣ ꯁꯤ ꯀꯅꯥꯝꯇꯅ ꯉꯁꯤꯐꯥꯎ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇ꯭ꯔꯤꯑꯕ ꯑꯗꯣ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯄꯦꯟꯖꯩꯑꯕ ꯏꯆꯦ ꯍꯣꯏꯒꯤ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯖꯔꯤꯀꯣ ꯄꯨꯊꯣꯛꯑꯒ ꯏꯁꯥ ꯌꯣꯜꯂꯒꯁꯨ ꯑꯩꯈꯣই ꯂꯥꯏꯌꯦꯡꯖꯔꯤ ꯇꯧꯕꯇꯕꯨ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯒ ꯊꯃꯣꯏꯗꯣ ꯄꯦꯟꯖꯅꯤꯡꯕꯒꯤꯅꯦꯕ ꯏꯁꯥ ꯌꯣꯜꯂꯒꯁꯨ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯖꯔꯤ ꯇꯧꯕꯇꯕꯨ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯒ ꯊꯃꯣꯏꯗꯣ ꯄꯦꯟꯖꯅꯤꯡꯕꯒꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯃꯥꯁꯦ ꯄꯦꯟꯗꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯃꯁꯥꯗ ꯃꯩꯁꯥꯗꯣ ꯑꯥꯗꯒꯤ ꯐꯪꯉꯛꯑꯕꯅꯤꯅ ꯆꯩꯅꯥꯁꯤ ꯐꯪꯉꯛꯑꯕꯅꯤꯅ ꯃꯥ ꯂꯥꯛꯑꯦꯀꯣ ꯃꯥꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯃꯁꯥꯗꯣ ꯐꯪꯈ꯭ꯔꯕꯅꯤನ ꯍꯥꯟꯅ ꯃꯥꯌꯣꯛꯅꯈ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯥꯟꯁꯤꯗ ꯆꯪꯉꯨꯔꯦ ꯁꯣꯛꯑꯦ ꯄꯜꯂꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤda ꯀꯅꯥꯝꯇꯅꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯅꯥꯝꯇꯅꯁꯨ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯍꯪꯉꯛꯇ꯭ꯔꯦ ꯁꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯅ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯁꯦ ꯏꯆꯦ ꯑꯣꯏꯅ ꯄꯤꯗ꯭ꯔꯒꯁꯨꯀꯣ ꯌꯥꯝꯅ ꯄꯦꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯝꯇꯪꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯊꯥꯒꯠꯆꯒꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯁꯦ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯏꯆꯦꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯂꯥꯛꯆꯕꯁꯦ ꯅꯨꯃꯤꯠꯁꯤꯗꯀꯣ ꯏꯆꯥꯁꯨ ꯁꯣꯛꯏꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯅꯣꯡꯃꯩ ꯄꯥꯟꯕ ꯏꯆꯦꯁꯤꯃꯁꯨ ꯄꯥꯟꯕ ꯑꯩꯅ ꯃꯔꯛꯇꯨꯗ ꯋꯥꯟꯊꯕ ꯏꯆꯥꯁꯨ ꯄꯥꯟꯂꯤꯉꯩ ꯃꯊꯛꯇꯨꯗ ꯏꯆꯦꯁꯨ ꯄꯥꯟ ꯍꯥꯏꯖꯤꯜꯂꯛꯑꯦ ꯀꯔꯝꯕ ꯃꯤꯅ ꯇꯦꯟꯁꯟꯖꯕꯗ ꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯗꯣꯏꯅꯣ ꯃꯗꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯦꯀꯣ ꯁꯣꯝꯗꯅ ꯏꯆꯦ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯁꯣꯝꯗꯅ ꯏꯆꯥ ꯅꯨꯄꯥ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯃꯥ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯃꯥꯒꯤꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯏꯆꯦꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯅ ꯑꯩ ꯈꯤꯇꯪꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯏꯆꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯂꯩꯉꯥꯛꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯆꯦꯒꯤ ꯄꯦꯟꯗꯕꯗꯣ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯐꯣꯡꯗꯣꯛ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯀꯔꯤꯒꯤ ꯂꯩꯉꯥꯛꯀꯤ ꯏꯁꯤꯡ ꯑꯁꯣꯛꯄ ꯑꯩꯈꯣꯏ ꯁꯤꯕ ꯃꯔꯅ ꯄꯦꯟꯗꯗꯅ ꯆꯪꯉꯨꯔꯦ ꯆꯣꯡꯁꯤꯜꯂꯨꯔꯦ ꯌꯥꯎꯔꯨꯔꯦ ꯅꯠꯇ꯭ꯔꯥ ꯁꯣꯏꯔꯗꯤ ꯂꯅꯥꯏ ꯇꯥꯔꯦ ꯃꯣꯏ ꯏꯆꯦꯁꯦ ꯃꯣꯏꯔꯥꯡ ꯂꯋꯥꯏꯗꯒꯤꯅꯤꯗꯣ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯇꯝꯃꯤ ꯀꯧꯋꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯔꯒ ꯂꯥꯛꯄꯤꯔꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯣ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗꯗꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤꯅꯤ ꯍꯥꯏꯕꯗ ꯖꯤꯕ ꯑꯃ ꯂꯥꯛꯇꯔꯤ ꯃꯐꯝꯗꯨꯗ ꯖꯤꯕ ꯑꯃ ꯂꯥꯛꯇꯔꯤ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯣꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯏꯕꯤꯔꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯄꯥꯕꯨꯡ ꯀꯔꯤ ꯃꯦꯘꯆꯟꯗ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯌꯧꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯉꯁꯤ ꯏꯆꯦ ꯑꯣꯏꯅ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯁꯦ ꯅꯅꯥꯎ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯆꯩ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯐꯥꯎꯗꯗꯤ ꯀꯅꯥꯝ ꯖꯤꯕ ꯑꯃꯇꯅ ꯅꯪ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯪꯕꯤꯗ꯭ꯔꯒ ꯏꯆꯦ ꯑꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯤꯕꯤꯔꯒ ꯁꯣꯛꯈ꯭ꯔꯦ ꯄꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯄꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯆꯦ ꯑꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯤꯇꯪ ꯑꯉꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ